ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧꯗꯒꯤꯅ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯐꯥꯎꯕ ꯑꯁꯤ ꯄꯥꯕꯨꯡ ꯑꯊꯣꯛꯄꯝ ꯆꯥꯎꯕꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧꯅꯤ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ ꯃꯀꯟ ꯊꯤꯅ ꯃꯔꯟ ꯐꯣꯏꯗꯠꯄ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯁꯥꯎꯕꯗꯒꯤ ꯑꯐ ꯐꯠꯇ ꯌꯦꯡꯗꯅ ꯃꯁꯥꯒꯤ ꯃꯄꯣꯠ ꯃꯔꯟꯗ ꯇꯥꯏꯅꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯃꯤꯅ ꯐꯩ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯊꯗꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯃꯁꯥꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯦꯛꯇ ꯁꯤꯖꯤꯟꯅꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯕ, ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯞ ꯃꯄꯥꯡꯒ ꯁꯥꯎꯅ ꯈꯣꯠꯅꯕ ꯌꯥꯎꯔꯕꯁꯨ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯈꯟꯊꯗꯅ ꯌꯨꯝꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯗ ꯇꯥꯏꯅꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ ꯈꯨꯠꯍꯩꯕꯅ ꯈꯨꯠꯅ, ꯆꯤꯜꯍꯩꯕꯅ ꯆꯤꯟꯅ ꯆꯥꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯥꯅ ꯍꯩꯕ ꯁꯤꯟꯐꯝꯗ ꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯕ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯅꯕ ꯍꯤꯡꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯟꯐꯝꯁꯤꯡꯗ, ꯈꯨꯠ ꯁꯥ ꯍꯩꯕꯅ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯁꯤꯟꯐꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯎꯠꯇ ꯇꯨꯔꯒ ꯋꯥꯏꯗ ꯍꯧꯒꯠꯄ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯐꯤꯚꯝ ꯀꯌꯥ ꯆꯥꯔꯝꯗꯕꯗꯒꯤ ꯈꯔ ꯐꯒꯠꯂꯛꯄꯕꯨ ꯍꯥꯏꯕꯅꯤ꯫ ꯍꯧꯔꯛꯐꯝ ꯀꯌా ꯐꯠꯂꯛꯇꯕ, ꯌꯥꯝꯅ ꯂꯥꯏꯔ ꯆꯨꯗꯠꯅꯅ ꯍꯧꯔꯛꯄ, ꯅꯤꯡꯕ ꯃꯄꯥ ꯏꯊꯨꯡ ꯊꯨꯡꯗꯕ, ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯈꯨꯗꯣꯡ ꯏꯆꯥ ꯆꯥꯔꯝꯗꯕꯗꯒꯤ ꯈꯔ ꯆꯥꯔꯛꯇꯨꯅ ꯐꯤꯚꯝ ꯐꯒꯠꯂꯛꯄꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ ꯃꯃꯤꯗ ꯈꯧꯁꯥꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯣꯏꯔꯣꯏꯗꯧꯕ ꯊꯕꯛꯇ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯥꯊꯤꯕ ꯄꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯍꯤꯔꯝ ꯑꯃꯗ ꯇꯧꯕ ꯍꯧꯗ꯭ꯔꯤꯉꯩ ꯅꯠꯇ꯭ꯔꯒ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯟꯗꯨꯅ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯈꯪꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯍꯤꯔꯝ ꯑꯗꯨꯅ ꯄꯤꯔꯛꯀꯗꯕ ꯑꯐ ꯐꯠꯇꯒꯤ ꯃꯍꯩꯗ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯄꯣꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ ꯅꯁꯥꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇꯅ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯀꯅꯨ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯏꯁꯥꯒꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕꯗꯤ ꯊꯤꯗꯅ ꯃꯤꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯊꯤꯗꯨꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯏꯁꯥꯒꯤ ꯑꯁꯣꯏ ꯑꯔꯥꯟꯗꯤ ꯄꯥꯛꯅ ꯈꯪꯒꯟꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯊꯤꯗꯨꯅ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯗ꯭ꯔꯤꯉꯩ ꯏꯁꯥꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯊꯤꯗꯨꯅ ꯃꯗꯨꯕꯨ ꯁꯦꯝꯗꯣꯛ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯄꯥꯎꯔꯧ ꯃꯅꯥꯅ ꯍꯩꯔꯥꯡ ꯁꯥꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯅꯠꯇꯕ ꯑꯣꯏꯗꯕ ꯄꯣꯠꯅ ꯑꯁꯦꯡꯕ ꯑꯑꯣꯏꯕ ꯁꯥꯕ ꯍꯥꯏꯕꯅꯤ꯫ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯅ ꯃꯤꯌꯥꯝꯃꯥꯡꯗ ꯑꯆꯨꯝꯕ ꯑꯐꯕ ꯃꯤ ꯁꯥꯗꯨꯅ ꯃꯁꯥꯒꯤ ꯑꯔꯥꯟꯕ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯕꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯗꯤ ꯄꯥꯟꯊꯩꯅꯤ꯫ ꯁꯟ ꯍꯥꯠꯂꯒ ꯈꯣꯡꯎꯞ ꯗꯥꯟ ꯇꯧꯕ ꯃꯤꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯑꯃꯔꯣꯝꯗ ꯑꯐꯕ ꯁꯥꯕ, ꯎꯠ ꯆꯥꯏꯗꯨꯅ ꯈꯔꯗꯪ ꯀꯥꯟꯅꯕ ꯇꯧꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯑꯣꯛꯅ ꯊꯤ ꯆꯥꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯖꯗꯕ, ꯆꯥꯕ ꯊꯛꯄꯗ ꯃꯆꯤꯟ ꯃꯈꯥ ꯏꯇꯩ ꯇꯩꯕ, ꯇꯔꯨ ꯇꯅꯥꯟ ꯆꯥꯗꯕ ꯃꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯄꯣꯠꯅ ꯑꯩꯒꯤ ꯑꯣꯏꯕ, ꯄꯩꯁꯥꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯤꯡꯕ, ꯋꯥꯅ ꯑꯩꯒꯤ ꯁꯨꯉꯥꯡ ꯉꯥꯡꯕꯤꯗꯕ, ꯃꯤꯒꯤ ꯋꯥꯗ ꯉꯥꯡꯕ ꯀꯔꯤꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯔꯦꯗꯤꯑꯣꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯃꯔꯨꯞꯁꯤꯡꯗ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯅꯥꯍꯜ ꯂꯨꯋꯥꯡ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯔꯣꯅꯦꯟ ꯑꯀꯣꯏꯖꯝ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ
ꯔꯥꯖꯦꯟ ꯃꯣꯏꯔꯥꯡꯆꯥ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯔꯧ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothapam@gmail.com ꯅꯠꯇ꯭ꯔꯒ ꯋꯥꯆꯞ ꯅꯝꯕꯔ 9863924445 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯎꯔꯧ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯥꯔꯊꯒ ꯂꯣꯏꯅꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ ꯇꯣꯝꯕꯒꯤ ꯌꯦꯟꯕꯤ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯦꯔꯨꯝꯗꯤ ꯇꯣꯝꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗ ꯍꯦꯛ ꯍꯦꯛ ꯀꯣꯛꯂꯝꯃꯤ꯫ ꯌꯦꯔꯨꯝ ꯑꯗꯣ ꯀꯅꯥꯒꯤꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯇꯣꯝꯕꯒꯤ ꯌꯦꯟꯕꯤ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯦꯔꯨꯝꯗꯤ ꯇꯣꯝꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗ ꯍꯦꯛ ꯍꯦꯛ ꯀꯣꯛꯂꯝꯃꯤ꯫ ꯌꯦꯔꯨꯝ ꯑꯗꯨ ꯀꯅꯥꯒꯤꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫